Roger tumliba Mekiras ta haifet yengle mani tombadi pentaba mayam do Roger da tamle tamning leirambaga tamba phangdabagi matawni nang soironi keseri open tawraga amuk chawthoknabani ba mansilise masu nungaitaba gi orambe yai thokriba mayam duna masasi yam chakhibani aishu khangde ma gainumdi soidan torumni ai khang Angela ade aina ko jail da namjindoribani ma Roger mani tombagi waduda nokthore mani tomba Roger na noklakpaduda saurap tawna kaidorage ha adu kan noi duna kaigino ba kai nokningi ba nokningba waga yawbro yar horin phasana hairaga yengasi ai baw hairagi ngasidi shuti lawthogo hoi asumna ni du sukol thamnakre pung ama tarakpa duwaida Mekiras tumba hogale phamangdagi hogatuna kitchen room da hakajaba hotana changlakpani kitchen da Roger do achapot khramang da thamlaga plate da semlamba do ubada Mekiras ngaglapna ai tumba sangbibagi achaput leiro Roger Mekiras da yenglaga ahoy nanai na hotnajare habiragera yaine chaglam leirabani lamni na frisina jana basu kim yaude nang kai jar hinge asumna ani do achapot sing do chasele Roger na lushalo irugam lujagi gi ngai khodana yam ngai ngamdrabo lujawro dudi aishi phingbiramagi si haiduna changaga Mekiras tagi plate sing du mullaga mana fengkre Mekiras washroom changduna iruja thokre koide loiretuna thoklaga dress ama puthokduna lisili aduga Roger do ansinduna yarbo ahoy yazare asumna ani do mafamdudagi thoklaktuna mani tomba pick up tawrushi haiduna lai Mekiras mani tomba da call tawi call du kuide fat pai khale Mekiras na thoklo yorabo hoyore okay asumna mani tomba pick up tawraga ahum do cafe madalai Mekiras na kai cafe chase no aromarom do chase mani tomba na hairakpani Mekiras na hoy dude Roger na nungdang dana dinner party im tawrase ai offer tawragi Mekiras na hairakpani mani tomba na paisa yam paida ATM budam lei hairinge birakani adoidi kim khano nangbu yare to ohen mankre paap ka puduna sibadar Roger na hairakpani Mekiras na kuidok tok toinu mani tomba na nang ma lawgen khallabo lawge di khangi deda kaigino do koiduna kaino yadabro maudu deibo mawana khangladi nang soirarune chamani madai manawani ma nupa du su nupi koi habani mapana gatani madai manawoise nang diam khangiba atopadi kai khange aina koi ge harubu sunate mana koi gi no koi tanda narkibani aduini ai shu nungai trina koi biruri minung siam chawi nei daude chawbane minung si se khar lawjaragero ha pamde mani tombana yare to lawsu lawri dabda nupi du loinar angang machai WakhaL ama kana khalina loina ba haidana atopa ehenba thabak tawdeda ai haina deko HIV ga bagdo male mani tombaga Roger ga do Mekiras ki wadada hauna nokthore Mekiras nokmi tawduna wadu makha tare phaginati mandro nupa du su nupi atopa loinei hai iching da chingna drane ha leina ga su pakningdri asumna ahom do cafe du tamna lai Roger gari du park taramlaga punna ahom du wari sana changle Roger na nupi mesak phajaw leizalo natu bangdrabo tolobla gam charso mani tomba na hairakpani Roger na angang pa meide na shaktuga Mekiras ani du gi wadu tade chumjung cafe manung du da changki ani du di Mekiras ki matau do tingak yengduna leihoi angawa nung sitna humlak libra matau do kadom da chatliba apunaba amana pui haisira angawa nung sittagi hena sathina sitlakpa nung sit oiga dawribra khangde haiwa ngamde matau do angawa ni haina hairasira Thoisnaga Vidyaga so office hour loreduna cafe mada changakpani Thoisna na menu do yenglaga item khra yenglaga order tawkre Vidya Thoisna da yenglaga nangbu wadriba Thoisna nokfit tawna wahadeda ado bangodi tamba loiraba loidri next year da di loirani
Ibema nasado khara so pathau assistant manager gi post lei khibadagi nang nasado pangwada wari sor honbagi matam phau lei tre duni nang torise thabak yam lai adogini ado paisa ngak tana su yarak tabani ko isani maruse ado paisa nung sawat pro paisa gi di thoina chin ba oidi baba gi pension so dum lai aduna paisa gi di kishwani ngai oide da ado nasani maruse natom da hotna bada waramani khangi hoi kharabudi wai isa se ngamna ba itom da hotna bada isana maruni cheksalo anaba olakani nasado check up anamba dum chatho nasa fever to into intorido kaisu tawrida ayinga sa onaba gi oiramni guli charaga adum phabasibo lairu ne laina se fever do toina tawsila adine doctor amada phasana yeng hoi bema thoisna mama bigi adumna care lobi badu ubada pokning du khasik nungsibagum phawre amaromda asuk phakrabi mama nabi ama loina basi magi laibak phabani haina su khalibani thoisna nok fet tawna hoiba ado boris kadi kamai tawrige mana piriba ingit sing tawriba matau sing do loina ma khangida ado ai adugi WakhaL khandre talle naksina raga awaba chaina ma pharaka khanbagi ai talle da bidya ado maina sum leiba ya dawri bro yaroi bema kharasu yingsil haukradi haukre loikre angang ori ngai yuwa do hosik pusilaga ado maina sum leiba ya dawri bro kharasu yingsil haukradi haukre loikre angang ori ngai yuwa do hosik pusilaga adogi maramda sum khan leiga dawri baba hen kre matam anoba ma khana ba dawro kana dese pak nangam de da kaigino khangde isana sai tom da haijari kayama ada atom ngamde nangondagi hen ba ma leire haidana chatkraba miduda kaino nang halakini haibagi asa thamisibo amuk halakini kaiduraba wari da film da nungaina ba ngahaki tawbodo ado reality da di sungya yadabani magi paw yam tai magi nupi do atoba ma koi kaine so hainine pasada khangde da iso afaba karibo oidorige pakte da doiwado palakano isum kare ani duna wari na mulingai nakanda kana lai kana fami khangde nakandagi thoisna da chuba metlaga yengliba nupa duna kaurei mekiras ne nungshibi bidiyaga thoisna ga do khonjel da yenglei mekiras thoisna gi hek nakan oira famlaga lerambadu oi aduga makhut ani do chuba metlaga yenglambadu ubada thoisna saurap tawna yenglei kaino bidiya ingangakna mekiras da yengduna konano nangna karam kande phawzila ino aigi nungsibi gi friend la makok mamay samna da bawado ngang kano angabaw nungshibi haibani yam kairabo mekira samang fu khawgatle aduga thoisna gi mangda famliba bidya do chair ga puna chingthoktuna nakanda thami aduga nakandagi chair do chingsinduna thoisna gi mamangda chapyungna fami phajana ude nakanda yengbado adugi ni sound nakanda leiriba bidya da makon sinduna sorry asi haiduna michi ama thak khachile Bidya mekiras ki matau do adum tingak yengduna leirame mekiras wadu lepte mathang haire aise imanawa singalak bani aduda nangu bai changak bani da aina nangona na han thengnaraso usana gumsi changa anu na hairambado nang kauraba angang iwoina brain ni phasana yadrene kaurage khalambane aduda nang he kuraba mayam do hondo mo mai thaba olaga nanak chango haidana yam kana inchinba misaka masu yauri Chakrododi, aina hosiga mohaire. Chaloi. Yam haina deda. Haino gaino. Nang kana oidana haina dawrige. Future husband. Thoisna mamito suklap yengle. Wadi nganglakte. Mekiras nok mi tawraga. Sukla sunungsi, paira sunungsi, sepa sunungsi ni. Angda sipsilo. Nungshibri yenge. Thoisna fairap yengdana haire. Nangi sengwanda karim naira. Ekhoidi nokna basoizade karimna basoizade nungsibadi hai nungsibasi madi hai ganu yado mandre adobana tiko nangbuni miyam lai mina uraga phasade chalo yare mekiras makhutuna thabak mayada pop thasinjai aduga as khon ganau tharak pasidi yadre he tawrise thamoi se chingching pal normal pulse rate tagi hendokidore 100 beats per minute hoibase 500 yogi do mali dawrise thoisna tumina dumaklei khumde mekiras thoisna na tumin lei kibaduda machinda aphaba isai manganglei
Handaki mai thong siri ngali he Hanagi mai thong dudi lei hore Thoisna saurap tawna Mekiras ta yenglaga le Mekiras thoisna gi mityeng duda michi thak khachile Phasade hairo pamde hairo kidore hebano amasak lo hairo hoise amasak lagi WakhaL ga dunga khalaga taplap ngangle mityeng duna nanakta chingsile minok duna thamoibu ngauhalle mityeng duda ni ngaurise aina dumai nyang kanu irang tawninga ke tawrise aina haiba nateko chinbal na haibani chinbal se di saruk yaudeba panba khaktang ado chinbal se sumaral di leizade tawrise WakhaL mana khalakpagi harini WakhaL se su maral di leite thamoi magi ningai duna khalakpani thamoi su maral leite nang urubadagi ningai henjilakpani adudi nang na mayam se yaurakpa moire tawrise jail da leisera criminal jingi nang leba dalli su ai leirugi kashu kaide jail gi hawai do hawbani ne nunga yauraga grow natrani nungsibe yam daning de habani mityeng sina phaigi basina ungtoiba phaina yenglaga ne hena nungsi broise kaide adudi phairo odo laptang na leplaga leramba mamanaba ani do Mekiras ki matawda changaktuna puthokhinaba kanna tawri adobu yade ningai kanma nupani tawri ningai ngasi so angang macha amagom mani tomba thoisna do onsinduna sister sawya deko sorry Roger na Miki lo karan do tawno habani itaw mimang sida noini karan tawrise phagi ro ituga wari ngaksana basida yam yelakano chalo mani tomba noklaga thoisna daire mase makok se miga mana draban aduini sawya deko kitang tawni ba makok se Mekiras mani tombagi waduda ngaklap yenglaga wangange torakpado Roger na uraduna machindo phatmen chile tawnariba mawngdo thoisnaga bidyaga hainarakdraduna hawatlaga chatkre Mekiras nang horre matagom Roger gi makhutu kanthatlaga laure number piramo MF thoisna chatlambadu chapleplaga mamaidu leithoraklaga Mekiras ta sauni yengle Mekiras mityeng du bhap tabagi mawni nokmi tawduna MF ide noyama maduna tida mityeng phaibi haibani Thoisna khumlamde onsanaba talle khaladuna mafamdudagi thokre Mekiras noklaga yenglaga leihawi matomdala amadi soidana Thoisna gi matung inakhini mana ngamdre phau number nampuda lawgadabani aduba lakminariba mamanaba ani duna phajenkre upai leite phamlaga yenghoba natana mani tomba saurap tawna ibungo nang amako koino ainu gedorage nang se wa makada ningdeko kharlim Roger ani dugi matawduda yare karino mitmangsida khanareisina mai mongse sum yai na leisairo Mekiras thosada hoi yare nang masu karino ni mi yengnare phamutumina asomna ahumda tumin famlaga leinakre nungdang do party tawse hainabadagi Mekiras na namdana mana treat tawni haidana ahumdo W Sham restaurant da party tawse hainabana pung manga tarakpa duwaida restaurant du tamna lai Mekiras na hana call tawduna khanghankrabani table ama subuk tawduna thamkrabani aduna makhoi hek changbaga taram oklei waiter ama thoglaktuna Mekiras hoibo makhoi gi table du taklame Mekiras mani tomba hoida onsanduna haire drinks spicy mani tomba na nang na haidra sudum parani ni Roger na leiton se mahawga kawreda Mekiras noglaga nupina ngamkhibada ikawkraboise kairi nupino Koidro koige tawraga pamba yaudre mani tomba Roger gi waduda hauna nokthore phangdaba nataba pamba yaudreba kai nati kaido nokni num dairo ni khaido sum kolakbro kolakbraba yare phangdaba nga wari sanabase Roger na mau goira phausaira moide ge tembudni na haigradudi mani tomba serious tana phagi ni miki henmalli nang khara to hallo paisa darkar taraso ekoi dairo ekoi dum pi adumaina punbadudi puluranu Mekiras mangda thamliba wine yawa glass jo one shot ta thakchele aduga nakandagi churup box tudagi churup log thoklaga amuk chami
Mani tombaga Rogergado wangang sande Mekiraski mataudo adumak yengde Churupto amuktangda tangkhai muk chingsele aduga mayadagi maikhudo amuktang kamthoglaga nokmi tauduna haire darkar leibeni aina moiga loinese aina hina loina ningde thabak amagini nakhoida haibe adubu matang ama chadabagini nongmai haige shoidana haige Mani tomba sor asangba mohondoklaga Nangna tawribado ay loin khang side amadadi nangna tawrido haba chingi aduga side amadana lanba chingi lo leiri lo da sinasi michamai khoina tawba yarui lo na thaigumsi Mekira sandamuksu sitaba minok ama noklaga lo se aina sungya yadaba thabak lo lei aisu khang lo na mathau tawni matik chabadandi pirakani kaina haibado ai madu madi ngasi ba udre mitsina aduna ingonda logi wa hairkanu ai lo thazade Phana dum na haijaraso nangna phana chumba tawre haiduna nang aran badum taga tawrabani madu khang Roger Mekiras ta onsinduna Meki nangna tawrido penda bayan manbai ado nang sukhradi khantharu kidoge chahi si amsile punsi sa hana dawna mu hingasi kyam kuina somaina leki saino nangi mongdo abim no bada hena nungaira marai leini leikini ado aina ningba singse pangthoklamkini Sira pau khongpham hongla changsen khraba khongphamni kei tung handuna ai muk lakani halloi ningki base pangthokdana loki haiduna mai leiraga chengadaba Mekiras nate abemgiri ai sungsha shoidana laman singlamkini ai sira soki balaite magidamak ai lei haibado madi mafamda utlamgani Mekiras mitlu ani do pi hore Mamanaba ani do wa makha tarakhetre fana hairasu oiraroi khangbana adumak tumin leikre ningkiba hongdaba maringsel khabani Mekiras to aduna pakna hongla aroi khangbana adumak tumin leikre mani tomba Mekiras ta yenglaga cheksina thabak singdo to DGP su yam sate clue make phangkiba matamda adumak kupsen chena duna leigadoribani aina su kai shu to bangam thabak ama tawramdai da WakhaL du tari tara thokna khalaga da nangi ningak podo dogon madu yar hoi ai mateng pangoidro ai haiba ngamde Roger na as kita nungai ba wari sa se kaidoge nungai gidre thibong do dum tumin jaw kushi ne kauthokro ra se dagya kushi ne kushi mani tomba ani dugi matau da noklaga yare kaino ne asumna ahum da numituma asumna loishin kre masa masagi mathau na chinabana hanagu masa masagi mathau tawnakre asumna numit mangani muk haujinkre Mekiras nungtin du tumlagale haunabini mahausani mataudu nungtigi shoinaba yadraba kanthokna chatpa yadrabani phamungi table na kanda leiriba phone do ring khingle Mekiras phone gi ring lakpaduda tumbadu disturb tawre haibagi mawongda phone du lamlaga lauduna nakan gi volume button du da fat namsile makhon du thoklakanu haibagi matawni ngahaki matung phone du ring khingle Mekiras sauning boy kai boy phone du lawraga fat paikhatle adubu phone du dagi ngangla iba wa mayam du taraga mami tu khangsing singkre fukhagatuna phone du da on sinduna ai lagi dham asi haiduna phone du fat kakthatle aduga famung dagi hogatuna sofa da leiriba khongrau furitto fat lawraga sechinduna TV mamang da leiriba gari sodu tap paiduna kumthare gari du thodokuna thogle office school suti thanarak pamatam oibagi lambi shuka hena chinba matangni Mekiras lambi du chinmanbana mamai leiraga leirak phau duna lakbani leirak oibana lambi do chinba oide aduna gari do speed kalap netuna thorakbani adubu mangda thorakliba gari do ubada nokfet tawi WakhaL du khazi fathaki boiningi thorimliba gari do brake khangpha phai aduga gari do mai leiraga lai matau du angakbani yumdagi thoklakpada hatho nungsikki mang thaduna gari do thorakbani adubu khanghode thangnaba mikupta WakhaL hongduna gari do mamai leiduna lakli gari maram leibagi oiraba jano kana gi damaktano mana adumna tawriba angawba magi matawdo thamoi masu ngawraklabra angawbaga pangkhakni matawdo Mekiras mang oirapna thawriba gari dogi matung adumak inai tappi mangla thawriba gari do nahan makhai oirabadi karisu thawa sada nakandagi haigatuna chatkigadawrabani adubu tawde ngasidi adumak tapli inai thenga kansida sachat thabuki dogi khangde inaga somda mayum se khangadi nungtigi duty taba yanabaneba hekta giri shuru nei dorabani ini yajaba
ꯒꯦꯠ ꯃꯃꯥꯡꯗ ꯇꯨꯝꯔꯒꯩꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯁꯅ ꯒꯥꯔꯤꯗꯣ ꯄꯤꯛꯇꯛ ꯇꯧꯕ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯦꯀꯤꯔꯥꯁꯨ ꯕꯣꯗꯤꯒꯥꯔꯗ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯏꯟꯅꯔꯤ ꯌꯦꯟꯕꯤꯅ ꯌꯦꯅꯥꯎ ꯆꯦꯟꯕꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕꯗꯣ ꯑꯩꯕꯨ ꯆꯪꯉꯨꯔꯁꯤꯔꯅꯦ ꯊꯦꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯉꯥꯏꯗꯗꯤ ꯉꯥꯏꯔꯒꯦ ꯉꯁꯤ ꯃꯌꯨꯝꯁꯦ ꯈꯪꯗꯅꯗꯤ ꯇꯣꯛꯑꯔꯣꯏ